ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯂꯥꯟꯊꯣꯛꯆꯔꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯑꯃꯨꯛꯇꯪ ꯍꯟꯅ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯄꯥꯝꯖꯕ ꯍꯩꯖꯕ ꯏꯁꯩ ꯁꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯂꯝꯊꯨꯡꯐꯝ ꯈꯪꯕꯤꯕ ꯇꯥꯏꯕꯪꯁꯤꯗ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯉꯥꯏꯖꯔꯤ ꯏꯔꯥꯡꯅ ꯏꯍꯧꯍꯟꯕꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯍꯜꯁꯦ ꯂꯝꯊꯨꯡꯐꯝ ꯈꯪꯕ ꯇꯥꯏꯕꯪꯁꯤꯗ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯉꯥꯏꯖꯔꯤ ꯏꯔꯥꯡꯅ ꯏꯍꯧꯍꯟꯕꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯍꯜꯁꯦ ꯅꯨꯡꯁꯤꯕ ꯅꯪ ꯀꯔꯤꯒꯤ ꯂꯩꯔꯝꯂꯤ ꯅꯨꯡꯁꯤꯕ ꯅꯪ ꯀꯔꯤꯒꯤ ꯂꯩꯔꯝꯂꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯉꯥꯎꯕꯤ ꯊꯃꯣꯏꯁꯨ ꯎꯏꯔꯝꯂꯣꯏ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯉꯥꯎꯕꯤ ꯊꯃꯣꯏꯁꯨ ꯎꯏꯔꯝꯂꯣꯏ ꯏꯀꯥꯏꯕꯅ ꯄꯥꯛꯂꯕ ꯏꯄꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯤ ꯊꯥꯡꯂꯕ ꯃꯥꯂꯪꯒ ꯄꯟꯊꯩ ꯑꯃꯗꯤ ꯄꯤꯕꯤꯔꯝꯈꯣ ꯅꯪꯅ ꯏꯃꯥꯁꯤꯗꯩ ꯂꯦꯡꯗ꯭ꯔꯤꯉꯩ ꯄꯥꯛꯂꯕ ꯏꯄꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯤ ꯊꯥꯡꯂꯕ ꯊꯥꯡꯂꯕ ꯃꯥꯂꯪꯒ ꯄꯥꯡꯊꯣꯛꯏ ꯄꯟꯊꯩ ꯑꯃꯗꯤ ꯄꯤꯕꯤꯔꯝꯈꯣ ꯅꯪꯅ ꯏꯃꯥꯁꯤꯗꯩ ꯂꯦꯡꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯂꯩꯇꯥꯍꯟꯗꯦ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯣꯠꯄꯤꯔꯤ ꯅꯪ ꯂꯩꯔꯝꯗꯅ ꯑꯉꯥꯎꯕꯤ ꯊꯃꯣꯏꯁꯨ ꯎꯠꯄꯤꯔꯦ ꯏꯀꯥꯏꯕꯅ ꯑꯩꯒꯤ ꯏꯀꯥꯏ ꯂꯣꯏꯁꯜꯂꯒꯦ ꯊꯥꯒꯠꯆꯔꯤ ꯂꯤꯟꯊꯣꯏ ꯌꯥꯝ ꯐꯖꯅ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯝꯃꯤ ꯕꯦꯃꯥ ꯕꯦꯃꯥ ꯐꯤल्मꯗꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯍꯩꯖꯕ ꯏꯁꯩ ꯁꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯥꯎꯟ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯌꯥꯕꯤꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯁꯥꯎꯟ ꯈꯤꯇꯪꯗꯤ ꯍꯥꯞꯄꯦ꯫ ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯑꯄꯥꯝꯕ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ꯫ ꯃꯌꯥꯝꯅ ꯏꯁꯩ ꯁꯛꯄ ꯐꯪꯗꯦ ꯍꯥꯏꯔꯤꯗꯣ ꯏꯁꯩ ꯁꯛꯄꯒꯤ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯑꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯒꯅꯤ꯫ ꯍꯜꯂꯣ ꯍꯦꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯤꯁ ꯅꯤꯔꯃꯂꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯖꯥꯅꯤ ꯀꯧꯋꯦ ꯀꯁꯥꯔꯗꯒꯤ ꯀꯔꯤ ꯍꯥꯏꯅ ꯀꯧꯗꯣꯏꯅꯣ ꯆꯍꯤꯁꯤ ꯀꯅꯥꯅ ꯍꯟꯕꯅꯣ ꯈꯪꯖꯗ꯭ꯔꯦ ꯀꯁꯥꯔꯗꯒꯤ ꯌꯥꯝ ꯂꯝꯗꯝ ꯂꯥꯞꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯩ 31 ꯁꯨꯖꯔꯦ ꯍꯣꯏ ꯕꯦꯠꯁꯅꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯊꯥꯞꯂꯕ ꯃꯤꯔꯩꯕꯥꯛ ꯃꯤꯔꯝꯗꯝ ꯀꯁꯥꯔꯗꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯕ꯭ꯔꯣ? ꯆꯥꯛ ꯏꯁꯤꯡꯁꯦ ꯑꯌꯨꯛꯀꯤ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯦ ꯈꯔ ꯑꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯗꯣꯏꯅꯣ? ꯍꯥꯟꯅꯒꯤ ꯏꯁꯩ ꯑꯗꯨꯝ ꯁꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤ ꯃꯇꯝꯗ ꯈꯔ ꯑꯗꯨꯝ ꯗꯥꯟꯁꯀ ꯇꯧꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ꯫ ꯍꯣꯏ ꯍꯧꯕꯤꯔꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ Oh hello hayya oh hello hay Nidang wairam se
ꯀꯌꯥꯗ ꯐꯖꯔꯕ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯆꯤꯡꯅꯤꯡꯂꯣꯟ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯃꯔꯥꯡ ꯃꯔꯥꯡꯏꯗ ꯃꯔꯥꯡ ꯃꯔꯥꯡꯏꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯀꯌꯥꯗ ꯐꯖꯔꯕ ꯊꯥꯞꯂꯕ ꯆꯤꯡꯒꯤ ꯆꯤꯡꯌꯥꯗ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯂꯦ ꯅꯨꯡꯁꯤꯔꯕ ꯄꯨꯟꯒꯤ ꯀꯥꯡꯁꯤ ꯃꯈꯣꯟꯅ ꯑꯩꯕꯨ ꯋꯥꯍꯜꯂꯦ ꯀꯔꯤ ꯇꯧꯁꯤꯔꯥ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯀꯌꯥꯗ ꯐꯖꯔꯕ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯆꯤꯡꯅꯤꯡꯂꯣꯟ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯃꯔꯥꯡ ꯃꯔꯥꯡꯏꯗ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄ ꯄꯥꯈꯪ ꯑꯁꯨꯝꯅ ꯂꯛꯅꯕ ꯃꯄꯣꯛꯁꯦ ꯃꯔꯥꯡ ꯃꯔꯥꯡꯏ ꯀꯔꯤ ꯑꯣꯏꯕꯔꯥ ꯑꯩꯗꯤ ꯑꯁꯨꯝ ꯅꯣꯛꯅꯤꯡꯉꯤ ꯂꯩꯁꯥ ꯐꯥꯔꯛꯄꯁꯤꯕꯨ ꯑꯩꯗꯤ ꯑꯁꯨꯝ ꯅꯣꯛꯅꯤꯡꯉꯤ ꯂꯩꯁꯥ ꯐꯥꯔꯛꯄꯁꯤꯕꯨ ꯑꯁꯨꯝ ꯇꯧꯕꯔꯥ ꯑꯁꯨꯝ ꯇꯧꯕꯔꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯀꯌꯥꯗ ꯐꯖꯔꯕ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯆꯤꯡꯅꯤꯡꯂꯣꯟ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯃꯔꯥꯡ ꯃꯔꯥꯡꯏꯗ ꯃꯔꯥꯡ ꯃꯔꯥꯡꯏꯗ ꯍꯣ ꯍꯜꯂꯣ ꯑꯩꯌꯥ ꯍꯣ ꯌꯥꯂꯣ ꯍꯩ ꯃꯤꯁ ꯂꯣꯏꯁꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯔꯕ ꯊꯥꯏꯅꯒꯤ ꯏꯁꯩ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯤꯡꯗꯣ ꯍꯣꯏ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯔꯤ ꯍꯥꯏꯕ ꯃꯤꯡꯗꯣ ꯗꯦꯕꯖꯥꯅꯤ ꯗꯦꯕꯖꯥꯅꯤ ꯀꯁꯥꯔꯗꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ Hello. Good morning, Miss Nirmala. Good morning. Taram nokchari sagi ming leifam haibiyo. I Kwakeithel Jibalata. Kwakeithel dagi Jibalata. Madam Jibalata taram nokchari sai sing unabirabro. Unazadri ngasidi ngasidi ay off suti laiba. Agati akoigi pre councilgi exam gi kano laidana. Ngasi adan haying laiba ngasi off laiba adugi ay ngasi suti laiba adugi. Adudina isay tawambastane ko amakatang sumyan ya saru ya zanindana taropani. Didiketi laptop to lagbiriba sudimakta loin togzarake aduga dan debut nendu yeng diriba tabiriba sudimakta hoy haitresu sumayam tawbado hoy ade yawzaning ma haitar hawbirasi
ꯍꯧꯖꯔꯒꯦꯀꯣ ꯍꯣꯏ ꯂꯩꯆꯤꯜꯒꯤ ꯃꯩꯁꯥ ꯅꯣꯡꯂꯤꯛꯅ ꯈꯪꯕꯤꯗꯦ 이슬기 발사 이래나수 오비데 타모이 마이사 피라나 강비데 이슬기 발사 놈이나 칸비데 ꯉꯥꯏꯔꯛꯄꯅꯤꯀꯣ ꯉꯁꯤꯗꯤ ꯂꯥꯛꯂꯦ ꯎꯅꯔꯔꯦ ꯂꯝꯕꯤꯁꯤꯗ ꯂꯥꯛꯂꯦ ꯂꯥꯞꯅ ꯅꯇꯨꯡ inna nangi wakalda intel oina sangsil basu mandari hantuk basu mandari sibu kari mai satno Nungsibana ubiti Tamoy maisa Pirana Kandide Laisilgi maisa Numita Kandide ꯐꯣꯡꯅꯤꯡꯕ ꯋꯥꯍꯩ ꯊꯃꯣꯏꯗ ꯊꯝꯂꯤ ꯅꯤꯁꯥꯅꯔꯨꯔꯦ ꯀꯥꯎꯉꯝꯗꯔꯦ ꯂꯝꯂꯥ ꯂꯝꯖꯤꯜ ꯈꯪꯗꯅ ꯇꯠꯂꯦ ꯃꯤꯍꯨꯟꯗꯨꯝ ꯁꯣꯏꯔꯦ ꯑꯃꯃꯝ ꯑꯣꯏꯅ ꯈꯨꯡꯒꯠꯂꯁꯤ ꯀꯗꯥꯏꯅꯣ ꯍꯨꯟꯗꯣꯛꯂꯁꯤ ꯀꯔꯝꯅ ꯁꯤꯕꯨ ꯀꯔꯤ ꯃꯩꯁꯥꯛꯅꯣ ꯅꯨꯡꯁꯤꯕꯅ 우비데 타모이 마이사 피라나 강디데 레실기 마이사 노미사 강디데 이실기 마이사 이래나시 오비데 타모이 마이사 피라나 강디데 레실기 마이사 노미사 강디데 निर्मला लुचंदगे ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯛꯑꯦ ꯃꯦꯗꯥꯝ ꯖꯤꯕꯂꯇꯥ ꯐꯖꯗ꯭ꯔꯁꯨꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯅꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟꯅꯤꯅ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯁꯛꯇꯣꯛꯄꯤꯔꯛꯑꯦ ꯁꯩꯁꯛꯄꯤ ꯑꯃꯗꯒꯤ ꯇꯥꯗꯅ ꯁꯛꯇꯣꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯑꯃꯇꯪ ꯂꯥꯟꯊꯣꯛꯆꯒꯦ ꯃꯌꯥꯏ ꯑꯣꯏꯔꯞꯅ
surasi hayungi koloi hai sonduna panthaugi suma mathaubung tara chinda talasi 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 लाइव चैट लेबीरीबा पुनमक थागत फोंदोकसरी ngasi changbiragliba
internet ki kitang nungai taba kitang di thoe mayam na waro bidanaba ibem sa isebem sa ning thozom ibung Shakespeare Devzani ka sardagi Semsa Sonia Singkai Moirang Thoibi Devi mayam pumnamak aruni koi jam mayam pumnamak taram nokchari bilangbam Bimola Konsam Motalaima Taram Nokchari Matangi caller ma hold tawduna leire lokhatchagi hello Hello Taram Nokchari I shall name like I can observe Hoi Ipung busu Taram Nokchari Diamond TV channel gi maike digi karam baisai sakpi gadoino isai Arvin Sakiba ingasi kondra siri ngang panel da lauru bagiba Hoi Arvin fusion da Sakiba ari baisai da aidi pakang kayo da soundtrack yang fazaba isai Aidi pakang sharini taloi toina tamzedri yumle chana lingzedri nongam thiba pakang aidi pakang sharini Marina sapa sangbaidi nama hangde hainaido umang pon bisek lasu pongba kaide tajaido Laibati bapakangdi tayo nare tay bangpan singil are batare do lairang inga oire do singil are batare do lairang inga oire do nang tani aigi wa base kubiba nang tani aina wa base kubiba pakang ngam oibi aidi pakang sharini Taray bakit thajana kalakni humay kung sanaw hay ngomit silang kaway nirel pamure Nungsi ikaw lang zaba kumja kumoy yamlate Nungsi ili kikiro nong gambiro pamubi Nungsi ili kikiro nong gambiro pamubi Quira ba punsi te khat hanbiro Quira ba punsi te khat hanbiro Ine macha pamubi Ayuki na koro oi, humidang na thaja oi, idong tarak rejaba, iranya jangan biu. Laikai tara mamangga, sana kay yang bitas,
नुजा कुलें पालोइना लेना लेना चचगे नुजा कुलें पालोइना लेना चचगे अमुक्तदी लाइबक फबा ओइजगे अमुक्तदी लाइबक फबा ओइजगे निगी मचा नुसीबी 아이디 박항철이니 그러잖아. थागतचरी इबुंग शेक्सपियर याम फजना सकपिरे ngaraang bon la ngambagi laurubagi di sahibi yam dungaina sakpirak pa haningai laitana थागतचरी ibungbu live chat da su yam थागतपिrai थागतचरी도 볼두디 nungsi am nuaikre hoi ngarang dudi thabu thajate aidi ahumga ammaga da paabne da ahum da mung torga final da penalty auction bada su nungai man dan lawbani deida ka badi aina support of Argentina na budi kare hoi ngai si yam ngarang football du diam थागतचरी bu matangi collar da khudong chama pijage Sige aroi ba collar lakwat jage matam se kitang thengthana hogre adubu ngasi aroi ba collar se kanano habadu yengminaraga tharom se loisin jage ngasi laibak foba collar ni ngasi aroi ba collar oigadori ba se Hello. Phone tawjare bi baba kai kada kagi na mai pa mino Nene mena utaram nung seri ka thenda lai biram gadaba male hoi karam bai sai sakpi doino asa ai sala ka do yan nga do phone da lai sa ba kan ji da di ke to ra ka sala ka da bi sai ni nga ba kai no ji da pa ji da hoi hoi ma ka la ni how biro Wang lai wang wang lai china boy kapi kaina boy kapi kaina boy kapi asi bukari matau asi bukari mau hai kundu tao phang kundu ma puna suri lai wai wai sina boy ma yesatna tauda walai tawai pumut ma yisi bawaina Kali kamusi, hai pangkundu, tau pangkundu, malu na asin cai, wai wai, थागतचरी nene mena yam fazarbai sai alai sai pakhang da dedicate taraga sakpirak pai sai थागतचरी hani gai laitana ngasi aroi ba collar ni थागतचरी matangi thoram ngasi rasi falamadi matam gi wafam mayam puna thengnaminasi aduga isai mate ma kodol tamjagi indira nangdi mi oi kare haibado mate matang yam haijaba na sade shoki balan ki ba yarba so ngakpi gani